Loyalam E-PAO tabi bakutima po hitram susmitana namitangi po pizari aham dapat headline. Afaba tunglamchad amagidamak nahasingbu thona hapa mathautai awanba ahongba khunai ama purakna bahonabada haugalaliba nahasingna SN ama oina thodang lobu changi haina governor na phangdorakli MP Sana Jawbana Manipuri census amasung delimitation tawdringaida mitop sing hana khandu u haina India lengak tak tak singkiba asima khwaidigi achumba khongthangni haina MMTU na phangdorakli Leingak na mayai kaba nisagi mayok ta changsiliba khongjangda micham natraga lengak ki thabak tawba miyoi oirabasu makhoigi mathakta chapchaba action lokhatkani haina DGP na phangdorakli pausano na bijuri Afaba tunglamchad amagidamak nahasingbu thona hapa mathautai awonba ahongba khunai ama purakna bahonabada haugalaliba nahasingna agent ama oina thawbang lobo changi haina governor na phangdorakli Awonba khunai amagidamak nahasingbu thona hapa mathautai ahaba tunglamchad amagidamak nahasingna mang thana thodang lobu changi haina Manipurgi governor Ajay Kumar Vallana phangdokhre Wafam asi Palace Compound Labor City Convention Center da National AIDS Control Organization amadi Manipur State AIDS Control Society ka kusamna duna pangthokiba International Youth Day palan thorong mari lenana phangdokibani Thoronggi manung chana Governor Ajay Kumar Vallana intensified IEC campaign amasu hodokhi Thoronggi athoiba mithunglengi warol piraduna governor na hai sahi asigi oina pangtholeba International Youth Day gi thoram asi oiriba Local Youth Actions for the SDGs amadi Vion haiba wahi asigi damak yamna wahan thokleba amani haina lawi malemgi mafam kayada climate change unemployment health crisis Inequality ki wathok kaya mayonari adubu thengnari ba wathok amadi khudong chadaba kaya asigi solution purakna ba khunai amada hingminari ba mipum khudimana thodang lomina ba habisi yamna maru oiba ama oiri awon ba ahong ba khunai ama purakna ba honabada haugalaliba nahasingna agent ama oina thodang lobu changi afaba tungnamchat amagi damak nahasingbu thona hapa matautai chawkhotpa India ama ohena ba pandam changsilaliba khongthang kaya asigi mai pakpa natraga paktaba habisi lebak asigi nahasingna lagodoriba thodang Makapoli in kumja lisingani kuntra phabuda sustainable development goal gi thamliba pandam asi yongnaba honabada nahasingi thodang chawna lei haiki MP Sana Jawbana Manipuri census amasung delimitation tawdringaida mitop sing hana khandu u haina India lengak tak singkiba asima khwaidigi achumba khongthangni haina MMTU na phangdorakli Hauzik Chathariba Parliament Miphamda Manipurgi Rajya Sabha MP Ningthau Laisema Sana Jawbana Manipurda census amasung delimitation tawdringida mitop sing hana khandu u haina India lengak tak sinkiba asima khwaidigi achumba khongthangni asigumba firep asibu mitai tribe union MMTU gi maiketigi thagatpa amadi tawbima khamba uchari haina MMTU gi organization secretary Takhelambam Parazit na khudek biduna press thadorop cherola mana hari cherola sina hai lamdam asida mitop mian cha singna yelho phurup ki miyo shingbu leptana yotchilakli basing asibu kanana bagidamak aikhoigi miyam rajniti gi luching basing lairiba political party singi khenaba wakhalon amata thamdana punna lepminaduna thengnaminaba mathau tare masi natrabadi matam kharagi matungda yelhomi singi khongol mutkiba yana leire hainasu MMTU gi cherol asina hari cherol asina hai Manipurna English amaga chamapan nifumapan da India da pullaba matungda India lengakna maitai singbu karigumba makhal amatagi ngaklo Piduna hinjanabagi thorang amata ngasi phawba paikhatpiba leitri tampak lamdamda maitai singi leinaba lam socio-economic political masagi nat culture gi saktamda chauna singnaduna lakni masigi damak maitai singna Indian constitution gi article 342(1) makhada ngaklo piduna as the list restore tonaba taksinduna lakli asigumlaba khongjang asida RPI atwali gi national general secretary Maheswar Thonaujamna maitai singna as the list chanabagi damak ministry of Travel Affairs Minister da kayarak unaduna amadi aiba cherol pisinuna taksinduna lakli masigi matakta MOS Social Justice and Empowerment Minister amadi atai Central Official kaya unaduna ST list chanabagi damak taksinduna lakli ba asisu MMTU na thagatpato amadi tawima khamba uchari hari Lengakna mayai kabani sagi mayukta changsilakliba khongjangda micham natraga lengaki thabak tawba miyoi oirabasu makhoigi mathakta chapchaba action lokhatkani haina DGP na phangdorakli State asida mayai kaba nisagi mayukta lengakna changsilakliba khongjang asida micham praja natraga lengaki thabak tawba miyoi oirabasu makhoigi mathakta chapchaba lokhatpam thokpa thabak sing lokhatkani haina Manipur Director General of Police DGP Rajiv Singh IPS na phangdokhre wafam asi India na maning tamba phanglakiba
Humdramapan Suba Independence Day Thorongi Mangoinana Manipur Police Department Sinduna Imphal East ki Hapta Kangjai Bungdagi State Asigi Governor Yauna Security Advisor Chief Secretary Amadi DGP na lamthakiba Har Ghar Tiranga Bike Rally gi thoramda Pamishina Manipur Police personnel manga suspend tawkhiba ka mari lenana hangkhiba wahangi pakhum piraduna phangdokhibani Police amadi Youth Affairs Sports Department gi bike Chamaga Kuntra Taret Yauna Lebak Asigi Tongan Tongan Mamapam Kayadagi Lakpa Biker Club Taranipan gi bike Chanipan ga Marfu Punna bike Listing Amaga Tarataret na Saruk Yaduna Khongjom War Memorial Complex Fawu Chatkiba Rally Adu Lamthabagi Thoram Aduda State Asigi Governor Ajay Kumar Valla Chief Secretary Punit Kumar Goyal Security Advisor Kuldeep Singh Manipur Police Department ki Makok Thongba Officer Kayasu Saruk Yaki Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu PM Modina Manipur kaiba yaba thabak tawraklabadi BJP Manipur amadi MLA singna yengduna leiroi chapchana mayoknagani haina KH ibomchana phongdorakli Lona Yadaba Tabak Amata Center na Manipur da Taurakadabana take Karigumba, Manipur Miam na Pamdaba, Manipur Kaibaya Tabak Prime Minister Narendra Modi Magna Taurak BJP Manipur Amadi MLA Singh na Yengduna Legadabanate, Adungumba Pibam Adulak Labadi, Imaleba Kidamak Leptuna, Chapchana Mayoknagani Haina, Lamlai Kendrigi MLA KH Ibomchana Phongdokhre. Wafam asingasi BJP Lamlai Mandal da Sinduna Independence Day ga mari lenana pangthokiba Har Ghar Tiranga mari ga lenana chakkiba khongchat ka mari lena phongdokibani Nongadada leba MLA gi yumdagi hoduna Lamlai fawba chakkiba khongchat aduda BJP Manipur gi VPN Nimbas yauna BJP Lamlai Mandal gi luchingba sing sharu yakhi Thaurang mari lenana KH Ibomchana Makhatana Phongdokibada Center na Hozik Manipur da Tangdulai Taba Purakna Bakan Honari Haibasidi Mayek Shinglaba Waphamni Manipur gi Hozik Odiba Pibam Asi Atuba Matamda Laksin Bayadaba Pibam Oidabana Miyam na Hena Awaba Thengnabani Ladiba Pibam Asida Lengak Sem Badagi Tangdulai Taba Hana Purakpana Maru Oi Hozik Lan Asi Arweba Oidribana Lengak Sem Bada Mapung Phaba Oiroi Maram Asina Majority number Lairabasu Hozik Lengak Sem Naba Hona Dribani Hozik Center da Lady Balengak na Manipur gi damak afaba kaya tawri Manipur miyam na pamba ILP chatna halakle border fencing war footing da thabak tawri reserve forest kannaba Manipur lengak na kana honarakpa mitop khandok na ba honariba punamak center na saugatuna lagli center na ekhoi gi fanaba kaya tawrakpana ekhoi na ayatpa natraga pen da phongdokpa yaba wafam karishu leitri haki Mahakna Makhatana Haikibada, Kanagumba Karana Aranba Powder Yumpam Orega, Cookie Singi, Toukhre Lambi, Amasem Nabahonabada Center, and Sawale, Hina Sandopa, a seat like Tivani. Housing Powagi, or in this center, and Manipur Miamgi Apamagi Mayok, Tabak Amata Tarak Tribuna, Center, and Loukhat Libat Tabak Taram Singda, Equipuna, Sawamina Batangai for the Haki. Aadhaar voter ID PAN card Piraga citizen Lobayade Hina corner Fondorakli. Kanagumba Miyoi Amabu Aadhaar card PAN card natraga voter ID card pai haiduna India gi citizen oina Lobayade haiduna Bombay High Court na Phongdokhre. Bangladesh gi ayaba yauduna changlakiba Miyoi ama bel pikibada loinana High Court na wafam asi Phongdokibani. Hairiba Miyoi adu sasinaba che chang pairage India da chahi tara henat leramba thengnaki. Justice Amit Bokar gi bench amana haiki. Citizenship Act ta karamba Miyoi bu India gi citizen uhengadagi haiba wafam ayek shengna pali. Aadhaar card, PAN card amasung voter ID na chingba documents sing asidi icham chamna kanagumba Miyoi amagi masak maming khangnabagi damak piba saktak cheni. Ing kumja lising amaga chamapan yangkhai manga da parliament na Citizenship Act pass tawkhibaga loinana karamba Miyoi bu lebak asigi citizen uhengadagi Habigi Matanga, Mayek Sing na Phongdokpa Leikre. Ayaba yaudana mapan lebak tagi changlapa Miyoi Shing lebak asigi citizen oina Lobayade. Citizenship Eki matung ina kanagumba Miyoi amabu lebak asigi citizen oiba amasung oidabagi wafam lepkadabani. India gi constitution sem khraba matungda India amasung Pakistan khaidokna khibadagi karamba Miyoi bu lebak ki citizen ohengadagi habigi matangda leiramba chaye naba pumna makong hanki. Parliament na semlapa logi matung ina karamba Miyoi bu lebak ki citizen ohengadagi habidu leptuna lakhibani. Icham chamna PAN card, Aadhaar card amasung voter ID card paire haibagi damak kanagumba Miyoi amabu lebak asigi citizen oina lopam thokte haina sukor na phondokhi. Governor na Patriots Day gi pausal pirakli. Athauba singi numit August 19 na lakpada Manipur gi Governor Ajay Kumar Vallana state asigi miyam da pausal pirakli. Governor na thadorokpa cherol asina hai.
ꯍꯧꯈꯤꯕ ꯏꯪ ꯀꯨꯝꯖꯥ 1974 ꯁꯣꯛꯅꯈꯤꯕ ꯑꯪꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯋꯥꯔꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯊꯧꯕ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯆꯤꯔꯥꯏ ꯅꯥꯒꯥ ꯄꯨꯈ꯭ꯔꯝꯕꯝ ꯀꯖꯥꯎ ꯅꯤꯔꯟꯖꯟ ꯁꯨꯕꯦꯗꯥꯔꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕ ꯉꯥꯛꯅꯕꯒꯤꯗꯃꯛ ꯍꯟꯕ ꯂꯩꯇꯅ ꯍꯣꯠꯅꯔꯝꯕꯅꯤ ꯃꯈꯣꯏꯅ ꯁꯤꯕ ꯆꯪꯕ ꯊꯤꯗꯅ ꯆꯥꯎꯈ꯭ꯔꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯣꯏꯂꯝ ꯂꯥꯟꯃꯤꯁꯤꯡꯒ ꯂꯥꯟ ꯊꯦꯡꯅꯈꯤꯕꯅꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯗ ꯑꯊꯧꯕꯁꯤꯡ ꯑꯁꯤꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯍꯦꯟꯅ ꯆꯦꯠꯁꯤꯟꯍꯟꯅꯕ ꯑꯃꯗꯤ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯈꯦꯟꯅꯕ ꯊꯝꯗꯨꯅ ꯏꯔꯝꯗꯝ ꯑꯃ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯇꯤ.ꯑꯩꯆ. ꯁꯇ꯭ꯌꯕ꯭ꯔꯇꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯏꯪ ꯀꯨꯝꯖꯥ 1974 ꯑꯪꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯣꯏꯗꯅ ꯃꯥꯏꯊꯤꯔꯒꯅꯤ ꯍꯥꯏꯅ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤꯈꯥ ꯄꯣꯟꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯃꯅꯤꯡꯇꯝꯅ ꯍꯤꯡꯂꯝꯃꯤ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯎꯠꯅꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯅ ꯊꯋꯥꯏ ꯄꯣꯟꯊꯥ ꯄꯤꯈꯤꯕꯅꯤ ꯃꯔꯩꯄꯥꯛꯀꯤ ꯅꯤꯡꯇꯝꯕ ꯉꯥꯛꯅꯕ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ 100ꯔꯛ ꯍꯟꯅ ꯀꯣꯛ ꯅꯣꯟꯖꯔꯤ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥꯗ ꯆꯍꯤ ꯀꯌꯥ ꯃꯅꯤꯡ ꯇꯝꯅ ꯄꯥꯜꯂꯝꯕ ꯂꯩꯕꯥꯛꯅꯤ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯕꯥꯛ ꯀꯌꯥꯅ ꯀꯌꯥꯔꯛ ꯍꯟꯅ ꯂꯥꯟꯗꯥꯔꯛꯈꯤ ꯑꯃꯗꯤ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯈꯨꯟꯇꯛ ꯈꯨꯟꯀꯥꯒꯤ ꯃꯔꯩꯄꯥꯛ ꯅꯤꯡꯕꯁꯤꯡꯅ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯁꯥꯒꯤ ꯅꯤꯡꯇꯝꯕ ꯉꯥꯛꯇꯨꯅ ꯂꯥꯛꯈꯤ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯥꯄꯝꯆꯥ ꯖꯥꯗꯧꯃꯅꯤꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯥꯂꯦꯝꯗ ꯃꯊꯣꯏ ꯀꯥꯔꯕ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯤꯡꯇꯝꯕ ꯉꯥꯛꯅꯕꯒꯤꯗꯃꯛ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯣꯐꯤꯁꯔ 5ꯕꯨ ꯀꯪꯂꯥꯁꯥꯒꯤ ꯃꯃꯥꯡꯗ ꯁꯪꯅꯤꯡꯕꯒꯤ ꯃꯈꯨꯠ ꯌꯧꯗꯅ ꯃꯊ꯭ꯋꯥꯏ ꯃꯥꯡꯈꯤ ꯄꯤꯛꯆꯔꯕꯁꯨ ꯏꯔꯝꯗꯝꯒꯤ ꯅꯤꯡꯇꯝꯕꯗ ꯁꯤꯡꯅꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯔꯥ ꯑꯃ ꯃꯇꯝ ꯑꯗꯨꯒꯤ ꯕ꯭ꯔꯤꯇꯤꯁ ꯒꯚꯔꯟꯃꯦꯟꯠꯇ ꯇꯝꯕꯤꯈꯤ ꯏꯪ 1934ꯒꯤ ꯑꯪꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯋꯥꯔ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯣꯏꯗꯅ ꯃꯥꯏꯊꯤꯔꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤꯈꯥ ꯄꯣꯟꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯅꯣꯡꯃ ꯈꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯅꯤꯡꯇꯝꯅ ꯍꯤꯡꯂꯝꯃꯤ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯎꯠꯅꯅꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕꯅꯤ ꯍꯥꯏꯔꯤ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯅ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯅꯤꯡꯇꯝ ꯏꯍꯧ ꯑꯗꯨꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ 100ꯔꯛ ꯍꯟꯅ ꯏꯀꯣꯛ ꯅꯣꯟꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯍꯤꯃꯥꯏ ꯑꯁꯤꯅ ꯆꯥꯎꯊꯣꯛꯆꯔꯤ ꯃꯁꯤ ꯀꯠꯊꯣꯛꯈ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯈꯨꯗꯣꯜꯅꯤ ꯍꯥꯏꯔꯤ ꯆꯥꯏꯅꯥꯅ ꯉꯝꯈꯩ ꯃꯅꯥꯛꯇ ꯔꯦꯜ ꯂꯝꯕꯤ ꯁꯦꯝꯒꯗꯧꯔꯤ ꯆꯥꯏꯅꯥꯅ ꯂꯥꯏꯟ ꯑꯣꯐ ꯑꯦꯛꯆꯨꯑꯦꯜ ꯀꯟꯇ꯭ꯔꯣꯜ ꯃꯅꯥꯛ ꯅꯛꯅ ꯑꯦꯛꯁꯥꯏ ꯆꯤꯅꯥꯗꯒꯤ ꯇꯤꯕꯦꯠ ꯐꯥꯎꯕ ꯀꯤꯂꯣꯃꯤꯇꯔ 2,000 ꯁꯥꯡꯕ ꯔꯦꯜ ꯂꯝꯕꯤ ꯁꯦꯝꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄꯅ ꯏꯟꯗꯤꯌꯥꯗ ꯆꯥꯎꯅ ꯅꯨꯡꯅꯥꯡꯕ ꯄꯣꯛꯍꯜꯂꯤ ꯅꯧꯅ ꯁꯦꯝꯒꯗꯧꯔꯤꯕ ꯔꯦꯜ ꯂꯝꯕꯤ ꯑꯗꯨꯅ ꯆꯥꯏꯅꯥꯒꯤ ꯖꯤꯟꯖꯤꯌꯥꯡ ꯔꯤꯖꯟꯒ ꯇꯤꯕꯦꯠꯀ ꯁꯝꯅꯍꯜꯂꯒꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯆꯥꯏꯅꯥꯒꯤ ꯃꯔꯛꯇ ꯂꯩꯕ ꯂꯥꯏꯟ ꯑꯣꯐ ꯑꯦꯛꯆꯨꯑꯦꯜ ꯀꯟꯇ꯭ꯔꯣल ꯃꯅꯥꯛ ꯅꯛꯅ ꯔꯦꯜ ꯂꯝꯕꯤ ꯁꯦꯝꯖꯤꯜꯂꯛꯀꯗꯕ ꯃꯔꯝꯅ ꯏꯟꯗꯤꯌꯥꯗ ꯆꯥꯎꯅ ꯅꯨꯡꯅꯥꯡꯕ ꯄꯣꯛꯍꯜꯂꯛꯄꯅꯤ ꯍꯥꯏꯔꯤ ꯑꯦꯛꯁꯥꯏ ꯆꯤꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯕꯁꯨ ꯏꯪ ꯀꯨꯝꯖꯥ 1962ꯗꯒꯤ ꯆꯥꯏꯅꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ ꯏ-ꯄꯥꯎ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ ꯑꯐꯕ ꯇꯨꯡꯂꯝꯆꯠ ꯑꯃꯒꯤꯗꯃꯛ ꯅꯍꯥꯁꯤꯡꯕꯨ ꯊꯧꯅꯥ ꯍꯥꯞꯄ ꯃꯊꯧ ꯇꯥꯏ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯅ ꯑꯦꯖꯦꯟꯠ ꯑꯃ ꯑꯣꯏꯅ ꯊꯧꯗꯥꯡ ꯂꯧꯕ ꯆꯪꯏ ꯍꯥꯏꯅ ꯒꯚꯔꯅꯔꯅ ꯐꯣꯡꯗꯣꯔꯛꯂꯤ MP ꯁꯅꯥ ꯖꯥꯎꯕꯅ ꯃꯅꯤꯄꯨꯔꯗ ꯁꯦꯟꯁꯁ ꯑꯃꯁꯨꯡ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯤꯇꯣꯞꯁꯤꯡ ꯍꯥꯟꯅ ꯈꯟꯗꯣꯛꯎ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯈꯤꯕ ꯑꯁꯤꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ MMTUꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯩꯉꯥꯛꯅ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯒꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪꯗ ꯃꯤꯆꯝ ꯅꯠꯇ꯭ꯔꯒ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ DGPꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ ꯏ-ꯄꯥꯎꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ